positive response Laktrabadi, August Amadagi Khongjang Changsillagani, Pawasi, Pandam Pauchi dagi Lokachavani. Jiribamgi Singdong Laikai Upper Primary School Lamadi, Sorok Atingbi High School the Hangliber Relief Camp Singasi, Atop Mapham the Hongdong Nabatam Kibawafam, Tavakto on Torok Tava Live Activani. Ta Sigi Kuntraga Matoi Fawagi Manung the positive response Laktrabadi, August Amadagi, Mahiroi Sing Kusam Naduna Democratic Way Bamakal Makakayagi Khongjang. Changsillagani Haina, KSA Jiribamgi President K. Somorjin na Pongdorokle, Desam MSF, KSA Amasung Atopa Mahiroi Amana, Pundu na ngarang Jiribamgi Desam Office na Pangtokiba Paugi may pamamada, K. Somorjin na Pongdokibada. Jiribamgi Chingdong Laikai Upper Primary School Amadi, Sorok Atingbi High School da, Inmet Singidamak Hangliber Relief Kiamasi, Atopa Mapamamada Hongdok Piyo Haiduna, Mahiroi Lup Maria Sina, Ta Asigi Kulum Doida. District Asigi Deputy Commissioner da iba Cherol Changsinkhre vaneng. Adubu ngasi fawba thabak to onthorok taba simak live active vaneng. Tha asigi kuntraga mathoi fawbagi manungda karigumba positive response Laktrabadi. August amadagi mahiroi sing khusam naduna. Democratic waiba makhal makha kayagi Khongjang Changsillagani loinana. Hairiba mahiloi sing asigi lairiba oza sing suti satkhiba madi laktaba sing lakpiyo. Angang singi mahitamanba fangallo hai ke loinana. Ngarangi paugi mi pamadu da Desamgi Jiribamgi President Thoksom Santos MSF Jiribamgi President S Iringamba Amadi Atopa Mahiroi Amagi President Thanil Thoksom Susaruk Yakhe One Family One Job Piba Natraga Esagi Yumda Hanjilhanbiro Lanjennaribasing Pawasi Pandam Pauchi dagi Lokachavani Laingang na pirakpa Sakthung Khara Charaga Hingba Ware One Family One Job Piba Natraga Masa-masagi mayumda Hanjilhanbiro Haina, Imphal West ki Chenjam Chirang Amadi, Kurkulgi Tongan ba Mapham da Hangliber Relief Camp da Sangjafam Loguna Lariba, Lanjennaribasing na Pienda ba Phongdoktuna, Wakat mi Pam Khre. Kurkul da Laiba, Mandap Yumpam Relief Camp da Sathagiba, Wakat mi Pamaduda, Saruk Yaraduna, Mayang Langbam Ningol Khairom Ongbi, Marcina Hai, Lana Sina Maram Moiraga Relief Camp da Lairakpa, Sahi Hele, Ke Masida Laribasing na Laingak na Matamatam Giwaiba, Matiang Khara Amadi, Cheng Hawaii Piba Sina, Kaidong nung da mapung paba punsi hai badu oy bangam loy, Maramasina, Lanjennaribasing gi awaba si yang laga, Laingang na thubada thaurang thoksilama paikat piyo hai ke. DMCC na Sinduna, Manipur dagi AR Hankhro Haina, Manipur Yaona Delhi Amasung, Malemgi Mapham Kayada Khongjang Changsillagani, Awasi, Kangla Pau Pauchi dagi Lokachavani, Manipur dagi Assam Rifles Hankhro, India Laingaka Kuki Militant Singa, Su Sign Tonaba Yaro Yamadi, Manipur da thuba matam the law and order Hanjilhangadavani haiduna Delhi Mitai Coordinating Committee na Sinduna Malemgi Mapham sing India gi oina so Delhi gi Jantar Mantar amadi Manipur gi pisum singa How ground da wakat mipham protest demonstration ngarang nung thilpung amadagi mga fawba pangthokre Manipur gi oina khwairambal ima kaithel Coordinating Committee for Peace ima gi maira amadi Delhi Mitai Coordinating Committee gi Women Wing na Sinduna Pisum singa mathaki how ground da Manipur gi Mapham Kayada gi lakhiba maira paibi sing na saruk yaduna pangthoki ba wakat mi phamasida India gi Prime Minister na irang asibu thawa sadaba mading loisina ba honadaba asibu pendaba phongdokhe wakat mi phamasida saruk yakhiba Delhi Mitai Coordinating Committee Women Wing gi member El Asakira na phongdokhibada Manipur da thokliba irang asi athubada loisina ba India gi hojik sathariba parliament mi phamda puthoktuna khananaba sangsinba khongjang amane Haukiba numit karanigi mamangda Mapan Lamgi TV channel amada BSF ki ADGP oiramba PK Misrana Manipur gi irang asi loisan gi hairabadi Manipur dagi Assam Rifles lauthoklaga loisan gadabani haikiba dune aduna Manipur gi irang loisan gi hairabadi Assam Rifles Manipur dagi lauthokadabani haina phongdokhiba laikhravane Kuki militant singa su sign tongnaba yaroi athuba matamda Manipur da ingtappa India laingak amadi state laingak na Hanjilhangadabani haike Wakan mipham asida saruk yaraduna imagi mairagi convener TS Sujata na phongdokhibada Kuki militant sing iramda Manipur da satharagliba lana sina khwaidagi awaba saitheng phangliba sing Chingkhong singya da leiriba miyam pumnamak ne masida lamda masida leiriba miyam pumnamaksu awaba maisak loina puhalle Center amadi state laingak asina Assam Rifles pu laukthokuna makhoigi mahut sinaba atopa force ama thamlagani haina panghaida haiduna matam gi wangangduna leire Assam Rifles na Kuki singda mateng pangli haiba sidi miyam loina khangnaraba wafam ne more da Kuki singna tawning ba tawbada Assam Rifles na karisu tawba ngamde makhoi gi gari mamangda lepsinduna lambi thingduna chalandabada makhoi na gari maning handuna satkhe Sugnu Police Station mamangda Assam Rifles ki case par gari khamjinduna thamkhiba video footage adu
फेकनी हाइबा असम राइफल्स की DGP ना फोंदोखिबदु यामना अरानबा वाफमने असम राइफल्स ना नियम सुमना थबक तौरबदि करिगिदमक बफर जोन थमगदौरिबनो चिंग अमसुंग तमदा अखोई लैरी हाइदुना थमोई सेंगना थबक तौरबदि तंगदु लैताबा नहाना हंजिलगदबनि हाइखे ngaranggi wakat mi phamadu da tongan tongan ba mafam dagi lakhi ba maira pai bi sing na wafam kaya su phongdok na kheng